ngasi numida waram phong kiba pandam pauksiri ki marui I pauksan khongasaraga Manipur top channel ki maikeri gi myam na thamjigi ahanbada cabinet mifam angang mari digi hena pukpusing lenga ki kudong saba amata piraroi ILP 60M hena kanchinna borep laukre home department ki post listing amaga sangwa ka taragani thoi recruitment taunaba ayaba pikre awang kabru asupa khubam amasum ibudau thangjingi khubam pikre Manipur ki Chief Minister N Biren share lauduna ngasi ayuk pung tararom tabadagi nungthil pung ani phawba CM Secretary ki cabinet holder state cabinet mi phamkre cabinet mi phamadugi matangna paumi kharaga health minister Dr. Sapam Ranjan gi unaba mada mangna hai ngasi phamkiba state cabinet na Manipur State Pollution Commission gi ordinance ayaba pikre miwe amana angang mari ki masata poklabadi lenga ki khudong saba mata pida baga loinana lenga ki thabak su pi ro haki atai agenda palladuna minister na Macha na hai Manipura satnariba ILP 60M si hen mapangal kalhananaba cabinet na warep lokhi ILP piba matamda miyoi aduna lairugadawriba mafamadu sabsana haihalagani permit piba matamda Aadhaar ka link taunaba phone number na singbusu lauragani loinana kanagomba contractor natragana company amana ILP yaudana mapandagi labor pusuklam laba thingnarabadi company natragana contractor adugi mathakta action launaba warep lokhi Manipur sanglakpa matamda section liba sugumna Manipur dagi thokibada su akanba section tharang lokhalagani masigi mathakta computerized 60M su athubada laklagana ki mangna hai Manipur Excise Rule Semnaba Committee ama semkhre Committee si Excise Commissioner na lusingani Committee si ki member da Health ki Director Social Welfare ki Director na singbu yawani mangna hai Loktak ki demarcation taunaba madi Loktak ta ain yadaba mongda la na khupsiliba sing yengsinna ba awangba thaki committee ama semle Committee si CAF NPD Minister L Susindro na lusingani Committee si the member oina Water Resources Minister Awangmu Niumai Fishery Minister Haisningo LDA gi Chairman Ashni Kumar Moirangthem Bisnupur gi SP DC amadi Imphal West ki DC SP yauri Disable gi oina su haksangi phibam sada marfugi sangda tongalaba singi lengakna hana piramba criteria du sada humpuda hantanba cabinet ayaba pikre Home Department gi oina lising amaga sangwa ga taragani thoi post ki recruitment tauna ba ayaba pikre masidi head constable telecom samriga manga constable man civil sanipan gani pan yauri recruitment sigi oina sahi ahum relaxation pigani masigi mathaka doctor sing launa ba ayaba pikre primary oza lising ama launa basu ayaba pikre mangna hai awang kaubru asupa khubam amasum ibudau thangjingi khubam sacred place oina laukthokpada ayaba pikre so haiki Atopa Paumana, Lurhop Fozen Amohana, Outer MP Oiragani, Outer Manipur Parliamentary Constituency Oina Naga People's Friends NPF ki Teketagi Lok Sabha MP Oina Karakiba, Lurho S Fozen Mikal Gisatna Kanglon Sapsana Ngakte Havigi Maralda, Manipur High Court na Tokiba Order Adugi Matakta, Supreme Court Stay Order Tokiba Loinana, Lurho S Fozen Amohana, Outer Manipur gi Lok Sabha MP Oiragani, Manipur High Court na Outer Manipur ki Parliamentary Constituency ki pangthukiba Lok Sabha ki mikal aduda Lurhop Fozen aranba affidavit fill up tauduna mikal gi satna kanglon ngakte haibigi maralda Benjamin Matibu Outer Manipur ki Lok Sabha ki anaubi MP oina khankibani tungda High Court ki order adu busingnaraduna Lurhop Fozen Supreme Court wakat kibani loinana Chief Justice UU Lalit Justice Ajay Astogi amadi S Rabindra Batana sub bench amana High Court ki order adu gi mayokta interim stay order adu thokibani order adu na makhatara adu MPSC na parliament ki thabak thoram singda saruk yaba yagani adubu house da bot thadabadi athingba laigana ki Benjamin Matena Representation of People's PP Act 1951 gi makhara file torakhiba petition amagi matungina High Court ki single bench amada mamang order adu pass thokibani Panwayabadi kumza English singaniga taraga mapan gi mikal aduda lorhona bot masing la ahunga lising humpuga humdoiga sangaga kunga tret Benjamin bot masing la aniga lising marfuga mapanga satreka nifuga mga pangduna ani supa takibani hari atopa pawamanamo Metei gi warep naba mifam People's Convention pangtokre phibam gi matungina ban general strike sathanaba warep lokre Scheduled Tribe Demand Committee Manipur ASTDCM na sinduna thangmaiban DMU campus ta leiba ima
Kontok Hanbi Sanglen, Nasi Metei, Metei, Warep Nabami, People's Convention Panthungpham, People's Convention to the Tuan Loop Contrarum, Saruyaki Bagaludina, Club Maira Paibi, Nupi Loop, Mahiru Amadi, AST demand was Sogot Pamu Kiana Saruyaki, Mipamaduna Warep Singuloki, Warep Singadudi, Sataduna Lapa walk at Mipamadi, Awaniski, Kongzangasi, Makatana Sataba, Haina Amato Yanaki. MLA Minister Amadi MP na Singmagi Yumda Thumzilaga Memorandum Pishinba Hainasu Amato Yanaki Wakat Mipam Gimatakta Maira Rally Singba Sanctionana Torang Toba Haina Amato Yanari Pibam Gimatungina Ban General Strike Amadi Mas Rally Singba Kongzang Sanction Bahina Amato Yanaki ASTDCM na Mataki Kongzang Singa Sigamari Lainana Ahalakon Amadi Atay Matau Tarakpa Laurakpa Pirep Miam Amato Oina Sakot Minaba Haina Yanaki Ngasigi Mipamna Mataki Warep Singasi Tabak to Ontoknaba, Sidul Trap Demand Committee of Manipura Sinaraki, Mipamadura ASTDCM Gi Secretary K. Bogendra Zinhai, Lenga Kis Ministana, Tang Anida, Press Unavada, Metei AST list Sanabigi Wapamasi, Langang actively Canary, State Cabinet na Canary, Makakari positive over Pakat Payabagi, Hiba Canary, Haina, Matangsina, Taki Minister na Tamki Wapam Sing Committee Amadi, Metei Miam Taran, Oyamsum Tagali, Langang Kanabaga Loin and Atuba Tabak to Ontokiduna, Yellow Metei AST list Salana Bonaviu, Oiba Piba Masidu Langan Tabato Ontoknabiki Lokat Pam Toposing Lokat Udabana, Zangshilibu Kat Mipamgi, Matakta. Atay kari Kongtang Lakot Kadagi Haiba, Warep Minaba, Ngasigi People's Convention and Siko Benaki, Demanasi, Taladuna Miam Galunana, ASTDCM na, Kongzan Kasang Sincre, House of Power to one Mapam Nipu Hen, but the walk at Mipam Satakre, Maramaduna Sigi Mipamasida, Yaoba, Lakpiri Bisuna Makataba Karikara Kongtang, Lakolaga, Langak the Taknaduna Tabak Untonava, Untopayagadagi, Haivigi Matanga, Poktak Pibu Haki. Makasa Tarakpoin at Topapom, Niamgi Wang Wada ILP card issued over the scene of official Kudimaki Matakta Akan Mamiyang Sang Lagani, said Minister. Manipura Laminari Bapurup Singi Maratiki Niamgi Wang Wada Sangshilak Pamitop Sing the Laipam Pibamadi, Sashina Ada Kat Sing Piba Tamoy Sing the Bakaya Yaoba Ting Narihana, Manipurgi State Minister and Beren and Nunang Bapundo Kibagalunana, Niamgi Wang Wada ILP card issued over the scene of official Kudimaki Matakta Akan Mamiyang Sang Laganihana, Section Watandakli. Se Minister Nangasi social media at Hadorak War Lamada, I quite Laminari Bapurup Singi Maratagi Satarkliba, Tawongasi, State as the Piba Asoba trade Amanihaki. Se Minister Makataraduna, Nasi Bangladeshi Muslim Oramba Yavi, Singnava Leiba Mui Taragamari, Belit Oeba, ILP Yaudana Leramadagi, Kakshin PSK, Jurisdiction Manung de Pagat Kibaga Ludana, Case Asigamari Lenana, Buktaure, Masiga Manana, Violator Taramasu. Palel Police na Pagat Kibaga Luna Makogi Matak Sutongan by FIR Ama register Tokreadi, Bangladeshi Muslim na Tragana Rohingya, Myanmaris Oirama Yavigi Singnava Leiba Topamio Kungamari Amasu, Impal Istagi Pare, Pagalava Mia Kudimak Hona Bimatung in Hayan Quarter Putolagani, Asigumo ILP card sing issued over the scene of official Kudimaki Matakta Akan Mamiyang Sang Lagani, Tawong Asibu Maru Pangna Mutanava State Sinatuna drives at Havahore, Loinana, Aikoina Palm Liver Panama, the Pangdriba Power Makatana drives at Akigani Hiraduna, Niamgi Wang with the sanction of Mitop singing Matakta, Satariba drives the estate assistant Lady Mipung Kudimona Pungpana, Mateng Pangbina was Minister Makatana Apple Toke. Makasa Tarakpoin at Topapamana, Canada the Leiba, Metei Masama, USA, Chicago, Marathon, saruk yaduna, Panthungpham, Yaoba Ngamkhre. Canada Laikraba, Papa Ahibam Kova, Metei Masama, Bank of America, na Sinduna Panthungpa, kilometer 42.2 sang, Lamsang, Lamzelam Weriba, USA, Chicago, Marathon, saruk yakiba, Luina Pung, Ahunga Minute Kungamangaga, second Taragumdoida, Panthungpham, Yaoba Ngamkhre. Papa Ahibamna, Metei Masama, Chicago Marathon asida saruk yawa ahan basuwari, Haidiba Lamsang, Lamzela to the Leibak Sama Rom the Gilakpa, Lamzeloi, Lising Nipuromna, Ehen Basaruk Yaki Haidi. How's it going to the Miam Paus Matasa, Lucinjaraga, Masumiam Puna Anoba update Naminasi?